Mijeng tabiriba mayam pumnamakpu ahanba maktada DN Entertainments ki maikaidagi taramna okchari ngasi channel asina amuk puduna laksariba movie asigi mamingna Sher Shah. Film asi IMDb da 10 gi manungda 8.8 ki ratings phangki amadi Google users singna 97% gi like pikhiba biographical war film amakhakni. Haibadi film asi asengba wari amada yumpham oiba film amakhakni. 1999 gi Kargil war gi matamda laikhidraba thauna faraba Indian Army captain amadi Bharat ki khwaidagi chaurba mana Parambir Chakra award phangkhraba Vikram Batra hariba lanmi asigi mahaki punsi wari da based over film amakhakni. Film asi 2021 gi August ki tarik taragani thoi da release tawki aduga film asi nambada sangkhiba senpham amadi film asina tankhiba box office revenue sing hojik phawbagi oina di release tawba laitri. Film asigi director Vishnu Vardhan aduga film asigi production company singna Dharma Production amadi Cast Entertainment. Film asida maroiba saktam langliba miyoi kharagi maming pallabada Vikram Batra gi saktam langliba Siddharth Malhotra aduga Dimple gi saktam langlibi Kiara Advani. Phare adudi mayam wari asiliba hujarakrage wari asiliba matamda soikhilan kiba yarubasu ngakpiu haidano mayam gi mafamda no lukna ningsingjari. Film asigi ahanba sin asida uliba asi nupa masa khara yumlakta cricket sanaduna leiri. Vikram hariba nupa masa asina ball adu mahaki betna yeibida wangna paikhatkhetuna sa thaktuna leiriba khara ahal oraba nupa masa amagi mahaki sa glass aduna panduna glass adu kairami. Madudagi nupa masa aduna ball adu paisinduna thamlami. Matam asida Vikram sanglaktuna ball adu pirako haina khara ahal oraba nupa masa aduda mahakna hairami. Matam aduda nupa masa aduna cricket sanariba makhoi mari mak pulap lago aduga haizaro law matam aduta da mahakna ball adu pige haina hairaglami. Masida Vikramna please ball adu amukta di piraku haina hairagi. Maduda nupa masa aduna nakhoi mari mak pulap lago natraga nahak chat cross lo haiduna mahakpu tanthoraglami. Masida Vikramna ball adu aihakini aihak ball adu pudana kaidau nungda saloi haina mahakna yamna thauna fana hairaglam. Maduda nupa masa aduna kariyam kathaina duna adudi lauzaro se haraga ball adu mahakna thangdoragi aduga Vikramna lawgi tawraba kanda mahakna ball adu amuk piramde. Masidagi makhoi ani asum mukna raglami aduga makhoi ani leibak makhada makhoi ani namna raglami mayam sagduna makhoi ani bu khamdogi. Madudagi Vikramna ball adu namduna molami aduga mahak sien khiram. Asumna Vikram Miki Laiki dana thauna phaba nupa masa ama oina horakhi. Mahakna mahaki lambi da leplakpa kana amata sumahangna akiba leiramde. Mahakna mahaki mapa phauda akiba poklamde. Vikram gi mapana mahakna mi phunaribadu karigino haina yamna sauna hanglaklami. Masida Vikramna makhoina aige potsai mun khibagini kana amatana aige potsai mun ba yaroi haina mahakna mapada yamna thauna leina hairam. Masida mapana nasin adu khumakanu numit chupami khanaduna ta lei nahak asi karini haina khallibano. Size mataduga midi nangondagi sahi tara hena hallibani. Nahakpu taptai phudharamba yaribani haina mapana yamna sauna seraklami. Adubu paba makhoina ai phude dana haina masin adu amuk khumlami. Masida mapana yamna sauna imungi miyosing adu onsinduna. Masigi angang asina imung ase nongmadi sopa ikaiba nanghanba soidrabani. Masi warakpa ngamoidawri haina mahakna yamna sauna seram. Mahakna makhatana nahakpu gunda taku oiba pamlibra ha haiduna mahakna yamna sauna hanglami. Masida Vikramna ayhak isana kari oiba pami haibdo isana khangjai haina mahakna yamna thauna leina khumlami. Masigi makhatarakpa sin asida uliba asina amuk Vikram gi twins brother Vishal Batra na talk show amada Vikram gi punsiwari adu mayamda liduna takli. 1980s ki matamda Parambir Chakra kauba television show ama hek lagnami. Adubu makhoidi TV lejadabanina yumlonabagi thongnawdagi show adu makhoina hek yenglami. Show asi yenglobada pikliba Vikram gi thamoida army oiningbagi wakhal ama suduna laikhiram. 15 August Independence Day amadi Republic Day na singba numitta satra khudengmak school gi uniform setuna kanaragi adubu Vikram de army ki dress oina setuna mahak school karami. Mahakna any function ama laiba matamda army ki dress da setuna satlami. Kanagumba abana mahaki early 20s ki matamda khangadauriba si karino. Paisa yamna paiba luxurious life ama hingba. Bank account da paisa yamna yawba asinatra. Adubu Vikram dadi asigumba wakhal asi mangonda amatta leite. Mahaki wakhal manglan adutabu khanjaduna horakhi. Mahakna army ama oiduna leibak asigi seba tawba asi khaktani mahakna khanjaba pamjaba. Sahi kunga mathoi mahaki manglan adu manglaba matung. Sahi amaga makhai IMA da training tawraba matung. Vikram Batra mahaki soldier da star ani naftuna mahak army ki lieutenant oirami. Mahakna mahaki manglan asi mangphauna na ba hotnabada sahi kunga humdoi subna sangki.
Mamai thangdadi mahak Sopor 13 Jammu and Kashmir Rifles ta Lieutenant oina mahaki punsigi oiba anoba lamai ama mahakna hangdoklami. Mafam asida lairiba mahakpu okpa lagliba army officer aduda mahakna masak taktuna salute tawduna mahak report tawrami. Mafam asida mahakna Captain Ranjit Kapoor amadi Nai Subedar Bansilarga masak khangnarami. Masidagi makhoi army base adu tamna gari adu tongduna laglami. Vikram Kashmir da ahanba oina posting lakpa aduda mahak harauba amadi nungaiba poklami. Gari adu tongna Captain Ranjitna Mahak Kashmir da mamangda lakrabara haina hanglaklami. Masda Vikramna amukta laktri ahanbani aduga mahaki posting su mafam asina ahanbani haina hairam. Masdagi makhoi headquarter adu yausilaklami. Mafam asi hana school oirami adubu JKLF terrorist singna mafam asidagi mi khudengmak tanthokre. Hojikti mafam asi makhoigi BST haina Captain Ranjit na Vikramda khanghalam. Aduga mahak asi Delta company da elot tawre haina mahakna taklam. Mafam asida Captain Ranjitna Commanding Officer Major Mukherjee amadi Subedar Raghunath Singh mangonda masak taklam. Masidagi makhoi manungda amuk changlagi aduga Lieutenant Sanjeev Jamwal amadi Major Ajay Singh Jastrotia Vikram da masak taklami. Mayam aduna su mahakpu taramna oklami. Masidagi Captain Ranjitna mafam asida lairiba army sing asigi maru oiba thabakti surrender tawraklaba terrorist sing adu yengsinbani amadi active oiriba militants sing adu neutralize tawbani haina mahakna taklami. Aduga amana mafam khudingmakta makhoigi aronba paw puba mi mayam ama lei. Makhoina pawsing adu hek phangbaga yariba makhai thinthadana thabak paikhatnaba honagadabani haidunasu Captain Ranjitna pawta kaya ama piram. Masigi makha tarakpa sin asita uliba asna Vikramna Delta company da join tawraba matung tha amagi matungdani. Army mayam adu lambi da satliba miyosing adu asat awong check tawduna leiri. Mafam asita Lieutenant Sanjeevna Raghuda lambi da satliba miyosing adu da munna yengu. Mafam asida yaw sajinaduna lamhui mayam ama lairibani. Ahuba machet ama laibada jahas adu lukkadawribani haibasi kawganu haiduna Raghuda mahakna pawtak pirami. Vikramgi friendly oiba nature asida mafam aduda lairiba mayamna mahakpu nungsirami. Mahakna Gafurgi dukan adu sangsilaktuna Gafur bu kawram. Gafur nasu mahakpu taramna oglami aduga masanupa aduda mahaki sa ama puthorak u haina su hairam. Vikramna Gafurda mahaki business adu karam tawrigi haina hanglam. Gafurna hanagi matawgumna phabadi oidre haina khumlam. Kari su khalunuda hawjikti loina pharagadawbani haiduna Vikramna themjinbiram. Matam asida Arslan thoglabtuna Vikramda sa ama pi. Vikramna mahakti ngahan makhaidi ude kadai da satlurabagi haina Arslan da hanglam. Masida Arslana mahak mamanaba singa koiba sathoklori haina khumlamnaga mahak sankiram. Gafurna hawjikangi inkhallagliba angangsing asi gyan men tade pangsat satli haiduna Vikramda tamlam. Masida Vikramna Kashmir ase angamba mafam yamna lei. Sidagi hek nanthaduna taakibada Pakistan da tagadawribani seksillu Gafur haiduna mahakna Gafurda advice pirami. Vikramna asumna praja miyamga totna tinaduna leiba asi ubada Lieutenant Sanjitna mahakpu yaninglamde. Makhoina base aduda gari tongduna halakpa matamda Lieutenant Sanjeevna Vikramda sairam. Mafam asi nahaki hometown ga sap manakhre. Mafam asida lairiba mipung khudingmak nahaki nakhura nanjom cha ngakta ngaikre haina hairam. Masida Raghuna aikhoige sar asi miga totna tinaba onthokna haikre haina thagalam. Masida Sanjeevna makhoina piragliba sa aduda hu thaksilamba su irai laibani Raghu sahab mahakpu gyan tahalu haina Lieutenant Sanjeevna Raghuda hairami. Nakhoi mafam asida duty tawba laklibra natraga marup mapang mari mata semgatpa laklibra haina Lieutenant Sanjeevna seraklam. Masida Vikramna sar aikhoi duty tawnaba hotnabada mafam asida lairiba miyosing asiga aikhoiga yamna naksinaba totna tinaba ama sangi haina mahakna hairaklam. Masida Lieutenant Sanjeevna ahak su khangi adubu yam ka henadi close oisaloidabani. Makhoina aikhoigi mangnaba silakpa su yai haina mahakna hairami. Masi civil posting nate local sing asiga distance khara khara thamu aduga nahaki senior sing daju distance khara khara thamu haina mahakna Vikramda haraklam. Masida Vikramna adu sar senior do aikhoigi yumthaknaba oramnabadi kamai tawgani haibadi sarna malandagini aduga aina Palampurdagini aikhoi ani isi yumlonnabagumbani sar supnatagi 20 kilometer gi distance khaktani lairiba haina haraklam. Adu orabdi nahaksu aingodagi 20 meter gi distance ama thamu haina Sanjitna hairaga makhoi tumina leram. Masidagi makhoi base adudadi handaduna Sanjeevna driver aduda Gulahabad check post aduda Thauro Mukherjee sahabtagi order ama phangle haiduna makhoi mafam aduda laklam. Mafam asida army sing aduna lambi da lakliba gari sing aju check tawram. Vikram Bansigi manakta changsilagi aduga makhoina pung ahum sobna check tawrakpa asida single dongoi maru ama phawba phangde. Mukherjee sahabna pirakliba paw asi aranba paw oramgani haina mahakna hairami.
Maduda Bansilalna, Mukherjee Sarna Kaidaunungda Aranba Pau Pide Haina Harami. Madudagi Bikramna Angangba Masugi 800 car Matunduna Lakpa Ahal Amagi Adi Putoktuna Sektoram. Maduda Ahal Aduna Sektoriba Asikarigino, Kashmir Ladiba Musing Asit Nakogina Mita terrorist Nakta Oina Ururabra Haina Karas Haurapna Hangduglam. Masta Bikramna, Adugi Nati Ankalzi, Akoina Ladiba Sena Koibu Ngak Sena Navani, Canada BP Edu Wankalhangano Hairaka Mahak Noklam. Maduda Ahal Aduna, Nakoi Mayamna Akogi Punsi Asema Tongaram Amta Kanghandre. Santi Purakaduribani Hajinaraga, Akogi Sarga Manarabalaiba Ase, Nakoina Noroki Kom on Tokbiri Haduna Serum. Matamata Bikramna Manlomda, Gari Mayam Amakam Liva Paring Aduda, Gari Amamai Layduna, Taudokia Hina Honoriba Adu Mahano Raklami. Gari Adumamai lay talk to the Taudok Novo Hornay, Bikram Sumadu Uba Makoy Manaktam Sinsilag. Army sing Adu Sinsilapa Uba Aduda, Gari Aduda Tung Leba Musing Aduna, no way Kapsilag Lami Aduga, Gari Adumamai lay talk to the Tokina Honram. Madudagi Bikram na Yamna Haina sing na terrorist sing Aduna Tung Liba Gari Adugi, Mamang Tangbasaka Adu Mahana no way na Kapsilam. Madudagi terrorist sing Adu Gari Adudagi Kumtaraktuna, Makoy the Onsilaktuna no way Kapsilag Lami. Som the Subikram Lepalatan no way Kapsilami. Matam asida Lieutenant Sanjeev na Bikram da mapam asida civilian mayam ama lady makoy da asok apan nangani nong may kap na ba adu lepo ceasefire batra haina lawaklam. Lieutenant Sanjeev na haidi bawa adu Bikram na tadi mahaki anam kan bagi nesar adu na terrorist sing adu da mahak lepalaitan na nong may kapsilami. Lieutenant Sanjeev na haidi bawa adu tada badagi mahak army sing adu galoyna na mapam adu da sensilagi adu ga terrorist sing adu kapthawa horaglami. Matam asida Lieutenant Sanjeev na ahal amak kannaba inthok lagay somdagi terrorist amana mahakpu hatnaba gidamakta nomay kapsilaglami. Adubu madu Bikram na ubadagi Lieutenant Sanjeev pu singthoktuna mahakpu kalami aduga mahak na terrorist adubu mahak na kaptuna hatlami. Madudagi driver adu gari adudagi kumthaduna sienaba honarami adubu Bikram na nupa aduki makhong na nomay na kaptuna nupa adu mahak na parami. Thodok adu luaraba matung Lieutenant Sanjeev na batrabu kausili aduga mahak na yamna sawning na Nahakpo IMA dagi training taurak para natraga drama school ama dagi training taurak ira. Unit asina hak na command tauri bara natraga ay hak na command tauri bara hay na mahak na yam sauning na hanglam. Matamasida Bikram na sar na command taubuni hay na kumlam. Adu din nahak na ay direct command adu bukari indrabano hay na harami aduga. Nahak na asok apan jaw pa yam na pamlaga di ato pa mapam ama ying dura mapam asida di layba yararoy hay na mahak na hayraglab. Sar adubu ay koy na rigs asilaw pam tuwak tabra hay na Bikram na hanglagi. Master Lieutenant Sanjeev na yamna sauning na nahaki hero saban na taw aduna miyoy kaya ama siba yaribani nahak adu nasana khanjedabra haina mahak na seirami. Sar adubu asok apandi amata yawdre dana mafam sida haiduna Bikram na amuk khumlam. Maduda Lieutenant Sanjeev na tumin layu nasin adu khumakano masi army ki mafamni nasin adu tumin layu aduga munna taw nahaki khangba ngamdaba impatience aduna nahakpu nongmadi soidana wahalakini haina mahak na yamna thina seram. Masigi makha tarakpa sin asida amuk uliba asna Army base ta halaktuna makoy mayam wari sanari. Madudagi Subedar Raguna wari liragi. Ay haki punsi asida asigumba kaya ama thengnaduna laklabani. Nongmay guli na namang da paisilhaklabada training nagasatnaba nati. Khongraw aduda nayung oina sitlaga tokani haraga phagi tawrami aduga makoy mayam noklami. Maduda Subedar Bansilal na makha taragi. Adubu ay hakti ngasigi thodok ase amuktasu ukhidri. Mamangdagi nongmay na lepa laitana kapsilagi adubu Batra sardi mafam aduda sangchinduna oina sangni. Mahaki masada akiba haibdo amata hek laiti haina hairaga Bikram da onsinduna sar nahakpu akiba haibdo tasingnamak laitabra haina hanglam. Masta Bikram na aidi khanbu khanjilu de bansi ado ai haki isam saba simple rule amadi lai. Kanagumba amana nangonda one time attack torokpa tarabdi nahakna two times back tawsilu haina hairaga makoy miyam noi. Subedar Raguna makha taragi sar nahakna unit ama command tawrabdi unit ado angakpa ama oigani. Aisu sargi unit aduda yawzage haina hairaglam. Masidagi mafam aduda layriba makoy mayam masu yawzage haina hainaraglam. Matam aduda Lieutenant Sanjeev mafam aduda sanglagi. Mayam adu phamlam badagi hawgatuna mahakpu respect udli. Sanjeev na yari haiduna nabinbu handshake tawrami aduga Bikram do onsilaktuna surup masay ama pirami. Bikram na aidi yazarani sar haina hairami. Masida Sanjeev na ay hak na hairiba sinangonda hangba nate. Masih kaman amani hairga surup masay adu namdana pisilami aduga mahakpu surup adu pithaklam. Madudagi Sanjeev na mayam adu potharo haina hairami aduga Bikram buna mahaki manakta lak o haina order tawram. Bikram Sanjeev ki manakta tapna changlagi. Matam aduda Sanjeev na Bikram da onsilaktuna nahak na kaman ama thugaiba haibse nahak lalabani. Adubu nahak na aibu kanbi bagi damaktadi nahakpu aina thagali haina momon noktuna hairagi.
Madu tabada Bikram mathamoida harauba poki aduga leithokhtuna surup adu khangching chingsil. Madudagi Lieutenant Sanjifna makha taragi. Ai khakta kanbiba nate regiment asigi mingchatpu su nahakna kanbirabani haina momonoktuna hairam. Masida Bikramna mahaki overacting adu amuk tawsilagi. Sar aikhoi imung manunggumbani. Nangi yumlo nabana nahakku kanbidana kana laaga kanbigadawrige. Ado sar mafam aduda su ai 20 meter ki distance thamdi thamkhibani ko haina nokna hairam. Masidagi Sanjifna Bikramda ngasidagi nahak aingonda sar haina kauraganu. Aina nangondagi hallibasi ta taruk khaktani. Aduda sunatana aikhoi anidi yumlo nabagumbani aduna ayaki ming Jimmy adum kauro haina hairam. Masigi makha tarakpa sin asida amuk uliba asina Bikram mahaki bed adu sanglaktuna mahak phamthai. Nakalda leiram liba sithi adu ubada mahak harauna lauthoklaga pajaram. Sithi adugi marwal adu Bikram na nokna pajaram. Oi nahak karisu thoidokpa tawdaba natra. Sithi irakani su khangde call tawrakani su khangde. Chandigarh da lehoriba nupi macha adu kari tarongani phau nongmata khandabara ha. Ahanbadana yamna nungsiba sarami aduga hojikna nasak phawbu uba phangkhidre. Phare ado nangna pamjaba karino ama thakibana yengo haina iriba sithi adugi marwal adu paraduna mahak yamna langtakna box macha adu hangdoktuna yeng aduga sithi adu makha tana paragi ai nahakpu yamna miss tawi nahaki nasak uraktam paphana yamna kuiri phare adu ngasi se 11 February ni ngasigi numit asida kari thoki nangdi loi kauramani haina iriba sithi adugi marwal adu paraduna Bikramna berenda da thoklagi aduga mahaki haukraba punsigi tangkak ama nauhona ningchinglagi Mahakna haukiba wari khudimak amata kawba leramde. Makhoi college ta tha ama supna group punduna lerami. Bikram nupi eduna mangonda amuktang yenglaklabadi haiduna khanduna lerami. Adubu nupi eduna di nongmata mangonda yenglaklamde. Adubu Bikram ninghanabadi leramde. Tha amagi matungda 1995 ki February gi tarik 13 ni. Nongma class manungda makhoi lecture taringai nupi eduna Bikram da yenglaklam. Bikram madu ubada mathamoi edu mahak yamna harawrami. Numitugi numidang aduda mahak harauba phongdokpa oina party tawsi haiduna mahakki marup saniga loinana yu yoleba dukal aduda makhoi changlagi madudagi mahakna yu bottle ani yu yoleba nupa adugi mamangda thamlaga uncle ji ani asda mamal kayano hain hanglam maduda uncle aduna makhoida yengkhallagi aduga nakhoina purakliba bottle adu hanagi mafamda thammu aduga nakhoi yamna thuna chakhro haiduna makhoi bu tanthoroklam Master Bikramna uncle aikhoi ngasidi army gumna tos amukta tawjagi Aikhoi paisa yauriye haraga paisa adu mahakna puthoroi. Maduda uncle aduna hai nangi paisa aduna satnaba yaba nate masida army khaktana laigadabani haina haraglam. Masida Bikram anam kanna uncle aisu ikoi koidana army oiragadabani ai exam thakre haina harakpadu taraga uncle aduna. Adudi nangi army ID adu puraklo aduga nangna laining balairu lao. Ngamdraga na nahak chat cross lo haina tanthoroglam. Matam aduda Bikram gi marup sanina tuminna. Uncle ji kari sunatabada hek saugat pire. Aikhoi lupa tara kun helabasu henjage ado yu aduta di PBU haina mahakna haijaram. Maduda uncle aduna adudi phare police ta call tawragi haina haraglam. Masida sanina uncle sidi sum request tawjabani haina ngangna ringai Bikram na marak thakchilagi aduga yamna lingna nganglagi. Uncle ji ngasidi nangna aikhoi bu tanthokledana yengo se aigi sak ase munna khangjilhau aisu ikoi koidana army officer oiraga nangi thong asida amuk leplagani. Matam aduda uncle ji nang aingonda salam soidna kolakani matam adu phawbadi ai yu sukthak thaklaroi haina mahakni wasaklam madu tabda mamanaba aduna ingak-ngakna karino nangna haribadubo yu yawdrabadi akhoi karamna hingadawribano nangi wasakto amukta handogo haina makhoi dukan adu thaduktuna chatkhiram mathangi numini class manungda Bikram mahaki marup monaga family aduga Bikramna monada mona kari tawdoino aibo hin khita di piyo ai haujikan se tumpham chafam amata khangdre haina hairami matam asida mona onthoragi aduga Bikramda Biki ai amuk hana haiba ngamaroi nangna sana Dimple gi manakta chalaga kok haiba kaidaugi haina hairaglam Bikram mona gi manakta changsilaktuna phammi aduga mona nang amukta saukhino base Dimple ai khoi ani gi marakta chemistry khara layena khanbaru nangna haina mona da hanglami Madu tabda mona nokhalagi aduga hairagi nanga Dimple ga gi marakta layrise chemistry nate biology ne biology haina hairagi aduga chemistry oiradi wari sanabda spark thokadawribani haina hairami ado phare mathangdadi Dimple ga aiga chatminaba matamda nahak lago aduga chance yengo mangonda loi hango haina mahakna hairami masigi makha tarakpa sin asida amuk uliba asina Dimple mona ga loinana college tagi halaklam makhoi ani film gi wari sa saduna laklami matam aduda Bikramna maninglomdagi mona darling haiduna kauragi
Madu tabda Dimple na Monada mahakna nangonda darling kauraga nahakna aingonda crush lay kaina hajilise karigino haina mahakna Monada hanglami. Madudagi Bikram Monagi manakta sangsilagi aduga lay ama lauthokuna phajaba wahi wata sijenaduna Monada lay adu mahakna pirami. Maduda Monana thank you haraga ado nangna aingonda darling kaubagi maramdo Dimple na khangningi haina hairam. Madudagi Bikram Dimple gi manakta sangsilagi aduga Mona asi nangi darling na tabra haina hanglami. Matam maduda Dimple na mani haina khumlami. Masdagi Bikram na amuk adudi aigidi darling oiba kaidobagi yaroi doriba problem leibra haina hanglagi. Dimple Monagi manakta sangsilagi aduga mana pairamba camera adu Monada pisilami aduga Bikram da onsilaktuna amuk aikhoi ani sengdoknagadauba wa yamna lairi aswai phawba chatlu silaw haiduna Dimple na Bikram bu puraki khara chatlaba matung Bikram na kari wari no aikhoi ani na discuss tawgadaurise mile ama hena phajilagi lagise karimta haidrido karigino haina hanglagi madudagi Dimple na Bikram da makhoi mayamna aikhoi ani gi marakta karigumba ama lai haina khalle haina hairagi maduda Bikram na moi haidi kanano haina hairagi makhoi haibadi loinamak class ki mi khudingmak iban Mona phawuna aikhoi ani gi marakta karigumba ama lai haina khalli haina hairagi mi gi machinbu kanana menba ngamdaudige moina hainingba haijasanu haina Bikram na khummi maduda Dimple na adudi ibani gi marakta karimta lainadrabra haina hanglagi maduda Bikram na nangdi kari khalli haina hangbada Dimple na aina hangise nangondani haina hairakpada Bikram na su aina hangisi su nangondani haina hairagi maduda Dimple na kari su laite ibani gi marakta haina hairakpada Bikram na phare adudi discussion loire swaida picnic se enjoy tawrabanina yumda hallo hairaga Bikram satki masida Dimple na amuk Bikram bungai kho haida tanaduna aikhoi ani wari saba loidri thong aduda phamulaw haina Bikram bu kausil Bikram sangsilaktuna Dimple gi manakta khara laptak na phami maduda Dimple na khara sangsilak o haina haibadagi Bikram Dimple gi manakta khara nakna sangsilaktuna phami madudagi Dimple su Bikram gi manakta khara sangsilaktuna phami aduga Bikram da nang aibu pambara haina hanglagi Bikram na maduda yamna pami haina hairam aduga laido nang na Monada pirido karigino haina Dimple na hanglagi maduda Bikram na lai ado piramdrabadi ai sahi chupa nang se adum tanaraga laigadawriba aduga nangna nomata su aingonda nangbu pami pamdi haibagi matam su amata pibide ado Dimple aidi nang se friend oina loina badi pamdi aduna nang su aibu pami pamdi haibdo tasengna amuktadi hayu aina Palampurdagi isam samjaba pakhang ama aduga nahakna Chandigarh gi sauraba sahar asidagini yamna thuna hairago ai masigidamak tumpham jafam khanglakta kuirabani haina Bikram na langtak na Dimple da hairagi Dimple na momo noktuna Bikram bu phammu haiduna phamhalli aduga mahakki makhut adu pirak o haina hairami Bikram makhut adu taithoktuna Dimple da pi madudagi Dimple na Bikram gi makhut adu sena paishilli Bikram inga gagna amadi masa adu harau woi pakhatpoi masina kari haninglibano haina mahakna hanglagi Dimple na momo noktuna nahak ase ngasidagi permanently aigi oina book tawrabani nahak housing market ta phangdrabani haina noklaga hai aduga ado aidi nangi biodata di phajana di khangdri hain hairagi maduda Bikram na thadokhraba Dimple gi makhut ado amuk hana paishili aduga kari biodata no haina hanglagi Dimple na kanana khangi nahak asi nupi singda apangba siramaga mangthokhiba nupa oiramadi ai nangbu khara kupthana khangba pami haina hairagi adudi aikhoi ani nungti gi unaba tare ni nangna khangnaba haina Bikram na hairakpada Dimple na ai maduda ngamloi haina haikrabo hairaga mahak haugatuna sali adudi horen pung mari da ai free oi aduda unase haina Bikram na hairami matang asida biyan hariba Fajaraba isai asi saktuna makhoi anigi nungsiba asibu mayek sengna sin asida tagli isai asi mayamna susoidana tabiramlagani adubu film asi yenglabadi amuk hena phajagani aduna film asi yengdriba oiragadi amuktang yengthokpiyo haina mayamda haijeri isai asigi marak thatna Bikram library da larik paduna leiba adu ubada Dimple mahak manakta sangsilagi aduga Bikram na SSB interview gi larik paduna leiramba adu ubada nang army join tawba pamiro nang nahan makhaidi aingonda haidriba karigino haina mahakna hanglagi maduda Bikram na singnana ai army join tawni hairadi nahak aingonda gi thadokuna chatkhini khanbadagi aina wafam asi haidabani haina mahakna hairami maduda Dimple na natte ai adugumba nupido ai hak natte ado aingonda secret thamadi aidi khudakta thadokuna chatpa ngamgani khangaba hairaga Bikram da hairami aduga isai asi makhata na saglagi isai asigi sinsing asidasu nungai raba nungsiraba sin kaya ama yauri aduna mayam su film asibu amuktang midyeng tapiyu isai asigi loisilakpa sin asida amuk uliba asina Dimple bu Bikram na mayumda thilagi Dimple gi mayum yaudringai gari adu khami aduga
ꯗꯤꯝꯄꯜ ꯀꯨꯝꯊꯗꯨꯅ ꯁꯣꯔꯣꯛ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯂꯥꯎꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯗꯦꯠ ꯇꯧꯕ ꯑꯁꯦ ꯌꯥꯔꯦ ꯏꯅꯐ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯤꯝꯄꯜꯅ ꯏꯉꯛ ꯉꯛꯅ ꯅꯨꯄꯤꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯅꯕꯔꯣ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯖꯗꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯑꯄꯪꯕ ꯁꯤꯕꯤꯔꯅꯨ ꯍꯥꯏꯔꯒ ꯗꯤꯝꯄꯜ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯍꯧꯔꯝꯂꯤꯕ ꯈꯥꯒꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯂꯩ ꯑꯃ ꯍꯦꯛꯇꯨꯅ ꯗꯤꯝꯄꯜꯒꯤ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯑꯉꯥꯡ ꯑꯃ ꯁꯥꯏꯀꯜ ꯊꯧꯔꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ताꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯗꯤꯝꯄꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯗꯤꯝꯄꯜꯅ ꯌꯥꯔꯦ ꯅꯪꯒꯤ ꯗ꯭ꯔꯃꯥꯗꯣ ꯇꯣꯛꯑꯣ ꯑꯀꯣꯏꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯎꯗꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯎꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯐꯪꯖꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯀꯔꯤꯁꯨ ꯎꯗꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯗꯤꯝꯄꯜ ꯌꯦꯡꯉꯣ ꯗꯤꯝꯄꯜ ꯑꯩꯁꯦ ꯄꯥꯂꯨꯝꯄꯨꯔꯗꯒꯤ ꯏꯆꯝ ꯆꯝꯕ ꯄꯥꯈꯪ ꯑꯃꯈꯛꯅꯤ ꯄ꯭ꯂꯤꯖ ꯌꯦꯁ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯗꯤꯝꯄꯜꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯅ ꯀꯞꯅ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯗꯤꯝꯄꯜꯒꯤ ꯃꯄꯥꯅ ꯃꯅꯤꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯗꯤꯝꯄꯜꯅ ꯎꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯕꯤꯀ꯭ꯔꯝ ꯗꯤꯝꯄꯜꯒꯤ ꯃꯌꯨꯝꯗ ꯗꯤꯝꯄꯜꯒꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯕꯤꯀ꯭ꯔꯝ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯗꯤꯝꯄꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥ ꯑꯅꯤ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯗꯨ ꯎꯕꯗ ꯃꯄꯥꯅ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯗꯤꯝꯄꯜ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯕꯤꯀ꯭ꯔꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯤꯀ꯭ꯔꯝ ꯕꯇ꯭ꯔ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯁꯤ ꯄꯟꯖꯥꯕꯤ ꯈꯇ꯭ꯔꯤꯅꯤꯅꯦ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯤꯈꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯑꯩꯍꯥꯛꯁꯨ ꯈꯪꯏ ꯑꯪꯀꯜꯖꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯈꯪꯂꯝꯕ ꯑꯁꯤ ꯌꯥꯝꯅ ꯐꯔꯦ ꯏꯆꯥꯅꯨꯄꯥ ꯃꯁꯤ ꯅꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯒꯅꯨ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯑꯪꯀꯜ ꯑꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯗꯨꯕꯨ ꯐꯨꯜ ꯁ꯭ꯇꯣꯞ ꯑꯃ ꯅꯝꯁꯤꯜꯂꯝꯃꯤ ꯕꯤꯀ꯭ꯔꯝ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯄ꯭ꯂꯥꯟ A ꯐꯦꯜ ꯑꯣꯏꯔꯕꯁꯨ ꯄ꯭ꯂꯥꯟ B ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯔꯔꯣꯏ ꯅꯦꯚꯤ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯅꯍꯥꯛꯄꯨ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯄꯥꯕ ꯁꯤꯁꯨ ꯑꯗꯨꯝ ꯁꯦꯂꯔꯤ ꯐꯖꯅ ꯐꯪꯒꯅꯤ ꯑꯩ ꯏꯁꯥꯁꯨ ꯐꯦꯃꯤꯂꯤꯁꯨ ꯄꯨꯂꯞ ꯄꯨꯕ ꯑꯗꯨꯝ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝ ꯏꯉꯛ ꯉꯛꯏ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯄꯥꯅꯤꯅꯦ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯈꯪꯏ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯨꯁꯨ ꯏꯄꯥꯅ ꯈꯪꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯅꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤꯔꯣ ꯍꯥꯏꯅ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯕꯤꯀ꯭ꯔꯝꯅ ꯃꯥꯅꯤ ꯄꯥꯕ ꯃꯥꯒꯤ ꯃꯃꯤꯡꯅ ꯗꯤꯝꯄꯜ ꯀꯧꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯃꯃꯥ ꯀꯧꯊꯣꯛꯏ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏ ꯅꯨꯄꯤꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯕꯨ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯛ ꯀꯨꯏꯅ ꯈꯪꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯃꯁꯛ ꯇꯥꯛꯇꯕ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯄꯥꯁꯄꯣꯔꯠ ꯁꯥꯏꯖ ꯑꯃꯗꯤ ꯌꯥꯎꯔꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯗꯤꯝꯄꯜꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯃꯗꯨꯗꯒꯤ ꯃꯁꯤ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯐꯖꯩ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯛ ꯐꯖꯕ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯐꯣꯇꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯐꯣꯇꯣ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯍꯥꯏꯔꯨꯕꯗ ꯃꯆꯟꯅꯨꯄꯤ ꯑꯅꯤꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯕꯤꯀ꯭ꯔꯝꯗ ꯅꯨꯄꯤ ꯑꯁꯤꯁꯨ ꯄꯟꯖꯥꯕꯤꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯁꯤꯈꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯕꯨ ꯗꯤꯝꯄꯜꯒꯤ ꯃꯄꯥꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯗꯤꯝꯄꯜ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯣꯅꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯗꯤꯝꯄꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯗꯤꯝꯄꯜꯒꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯕ ꯕꯤꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛ ꯂꯨꯍꯣꯡꯒꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯐꯣꯟ ꯇꯧꯔꯒ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯑꯗꯨ ꯐꯥꯏꯅꯦꯜ ꯇꯥꯊꯣꯛꯎ ꯑꯩꯈꯣꯏꯅꯗꯤ ꯌꯦꯁ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯄꯥꯅ ꯑꯗꯨꯒ ꯃꯍꯥꯛ ꯀꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯗꯤꯝꯄꯜ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛ ꯂꯨꯍꯣꯡꯂꯣꯏ ꯕꯤꯀ꯭ꯔꯝꯁꯨ ꯃꯥꯔꯆꯦꯟ ꯅꯦꯚꯤ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤ ꯑꯗꯨꯅ ꯄꯥꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯒꯅꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯀꯔꯝꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯄꯥꯕꯅ ꯎꯕꯤꯌꯣ ꯍꯥꯏꯗꯦ ꯑꯩ ꯕꯤꯀ꯭ꯔꯝ ꯈꯛꯇꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ ꯃꯗꯨꯗ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯃꯄꯥꯅ ꯂꯥꯎꯔꯛꯏ ꯗꯤꯝꯄꯜ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯑꯩꯅ ꯕꯤꯀ꯭ꯔꯝ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩ ꯀꯅꯥ ꯑꯃꯠꯇꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ
Somdana amuk Bikram Mamanaba Saniga loinana turil adugi mathakta sariba thung aduda phamduna leram. Sanina Bikramda Nahak yamna soiba thabak ama tawrabani Bikram Nahak ase pisak piklingaidagi turienda khongrau thoktuna sanarigai matamdagi aina masak khanglabnabani. Noigi family na aduga nangi Chandigarh girl aduna phawba aina khangliba sumaina khanggadawba natte. Sida Bikramna marak thatke tawi adubu Sanina makha taragi. Aisu khange Dimple si yamna phaba nupini ado aina haise lanadi lawgano ado Nahaki dream di natte dra. Nahaku angang oiringaidagi hauna aidi army da sangladawni haiduna mukhyav aduga hawjikna kaidawraba Martian Navy oirani kaina nang joker mansilagi haina sairagi masida Bikramna bhai aidi uniform ama hekta setpa matamda paksagani Navy oirasu country asigi sebadi tawridana maside dream nate real life ni haina hairagi maduda Sanina yamna sauna bhaya nahaki se reality nate nahaki sidi compromise tawbani compromise tawba nasagi manglana do nungsibagi da kathoklabadi nahak tungda ningamdaba lakani aduga masibaju khangjilu Kanagumba atupa amana nahaki manglan adubu thugairabadi nahaki manglan aduda amuk hana halakpa ngamgani adubu nahak nasana nasagi manglan adu thugairabadi nahak nasana hatokjabaga manarabani haina hairam Bikram lambi da gari thauna Sanina haikiba wasing adu ningsinglagi nasana nasagi manglan adu thugaizarabadi nahak nasasu nungaiba kamloi aduga kana amata su nahak na nungai henba ngamloi haina haikiba adu ningsinglagi aduga ahing chuppa mahak tumdana wakhal khalli Mathangi numita Bikram Dimple go unarami Dimple na Bikram da nahak ke sibo aingonda phagi amuk tawribra Bikram ngarang yumda kari thodok thoki haiba nahak khangbra aingonda apangbadi sirakano Bikram haina mahak na hairagi maduda Bikram na ai nangonda apangba sibagi wa natte Dimple ai hak na hariba se asengba asumbaduni aina decision ase ibani gi tungde nungaina ba amadi phana bagi damakta lawkiba decision ne haina mahak na hairagi masidagi Dimple na ngarang na nangna Martian Navy join tawni amuk haire adu aina aikhogi family da amuk haire aduga ngasina amuk aikhogi nungaina bagi damakta atopa plan ama amuk karino nahak da pamise ai asibu karisu laitana khallabo khummo na chinna do harga tumin amuk lay aduga Dimple na makha amuk taragi phare Bikram nangna tawningba tawro ai nahak pu ngairage aduga nahak pu su adum nungsiduna lairage ai ima ipa ga su adum khatnaduna lairage sigi wahai singse natro nangna aigodagi taningise phare madubak ai tawrage aduba hawjikpu aibu pabda kari haina amuk tamugadawrage khummona sindo haina hairagi Bikram wa amata ngangde tumina lay madudagi Dimple thoki aduga amuk changsilaktuna phare nangi aningbadu tawro aduga nang army join tawdirba phawbudi aingonda call su tawrakanu aduga aikhoi anisu amuk hana unagum si haraga Dimple mathwai nungaitana satki Bikram su nungaitana adumak phamduna lehaw masigi makha tarakba sin asida amuk uliba asna Army base manungda Major Mukherjee, Major Ajay amadi Lieutenant Sanjeev Bikram galoina na wari sanaduna lagi matam asida Major Mukherjee na hairagi nakhoina phariba misak ado nakhoi kanano haiba khanglabra haina hanglagi maduda Bikram na sar aikhoina phariba mi adubu onarabra ni haina hanglagi maduda Major Mukherjee na nokna nakhoina phariba mi ado Haider gi mi amani aduga mahaki mamingna atawla kaubani Sampanari village da thokiba thodok adu masigi nupa asina thokhanbani aduga Prankota Wandama attacks ta su mahakna Haider oikibani haina hairagi nakhoina mahakpu pharakpagi damak harawi aduga Jimmy nahakki damakta su ayakna sauthok sai haina Major Mukherjee na makha taragi masida Sanjeev na nate sar full credit ti Bikram da pigadabani hairagi adudagi Bikram na amuk nate sar masi teamwork ni haina amuk hairagi masida Major Ajay na nakhoi anibu karam kanagi yanaribano ne haina hanglagi masida Bikram na sar ngarang asi aikhoi anigi luhongba nomit ni haiduna phagi tawduna makoi nogi madudagi Major Mukherjee na makhoi ani manungda sanglo aduga makhoina pharakpa nupa adudagi hangba yaba hangaga record tawsilo haina order tawragi masida Major Ajay na subu aihak oina sangi haina hairagi masida Major Mukherjee na jasi makhoi adum tawjarasano nangna amuktang thabda nupa ado sor honba lephrani hairaga makhoi ani satke taw madudagi Bikram na Major Mukherjee da sar question amatang hangjage hairaga question ado hanglagi sar ngasi chathagiba operation gi tips adu kanana pirakhibano hain hanglagi maduda Major Mukherjee na good question hairaga makha tarai yu bottle ama lawro aduga ngasi gi nungdang chupa ama yu adu ngauna loina hairage haina mahagna makha tarai masida Bikram na Jimmy kauduna wa adu haige taw madudagi Major Mukherjee na nangbu nakok adubu amata yawtarbra nupa nangbo aikhoina e paw pirakliba sourcing adu yokhatuna tumina thamgadabani aikoi kana amatana atopagi informer singi maramda khangloidabani aduga hangsu hangloidabani do you understand me Lieutenant Bikram na yes sir madudagi Major Mukherjee na
Sinasu loidri line cross tawbagi punishment oina night round duty tagadawbani haina hairagi. Sar aidi hayengshu night round lay haina Bikramna khumagi. Major Mukherjeena hayengshu tawgadawbani ngasisu tawgadawbani. Kari atopa hangningai lairi haina amuk hairagi. Laitre sar Bikramna khummi. Masidagi makhoi chatkiram. Masigi makha tarakpa sin asida amuk uliba asina Pakistan ki terrorist lal hoba sing kangbu aduna mioi mari phaduna puraklaga mamit sing adu punsinduna thamliba adu sin asida udli. Madudagi terrorist ki lusingba adu lagi aduga punsinduna thamliba mamit sing adu hangdokhalaga nongmaina mathang kaptuna hatlam aduga asiba haksang sing adu mayum da thillu so haram laga mahak chatkre tawriba thodok sing asi makhoi gi manakta yamna kina leptuna lairiba Gafur gi masanupa Arslan nasu uram lusingba Haidar aduna karamba battalion no aikhoi gi mi phakhreba se hain hanglam Maduda terrorist aduna 13 Jammu and Kashmir Rifles nani hain hairam Madudagi Haidar lusingba aduna adudi aikhogi atawla phakibagi makhogi su lanmi taraga humdoi hatlu natrabadi mafam asida lairiba miyosing asina mafam asi Indian Army na rule tawe haina khankragani haina mahakna order toroklam masigi makha tarakpa sin asida amuk uliba asina ngasai nomaina kaptuna hatkraba makhoi mari post amagi mathakta yanduna thamlambadu ubada mafam adugi miyosing aduna kap lauduna tengthari aduga army singna mafam adubu sanglabi masidagi army base ta abu Major YK Joshi ga Major Mukherjee ga wari sanaram Major YK Joshi na Major Mukherjee da hairami ngarang Haidar na asiba hakchak mari yanduna thamlamba aduda aikhogi so ama yauribani masida Major Mukherjee na karisu wabirurunu sar aina makhogi family sing adugi damakta phanaba loina sinjarage hain hairami matam masida Lieutenant Bikram sanglaktuna salute tawi Major Mukherjee na Major YK Joshi da Bikram bu masak taklam Major Joshi na Bikram bu mamangi thodok aduda mahaki mathona adugi damakta mahaku thagalam Masidagi Major Joshi mapanda tholagi aduga Lieutenant Bikram su matung inaragi Major Joshi na nahak surup thakpura haina Bikram da hanglagi Bikram na ai thakcha de sar haina khumi masida Major na kanagumba amada respect tawraga mido oidaba ngang de haiba yaro tasengbadi oidaba ngang ba ase disrespect tawbani haina hairagi madudagi Bikram na ai marak tadi thak isar haina haibadagi Major na surup upu adu puthoktuna Bikram da pi Bikram na surup adu samkhatuna makhoi ani surup adu thakmine Masidagi Major ga makhoi ani imung manunggi oiba wari khara sanaraba matung Major adu mafam adu thadoktuna satkhre Numidangi matamni Bikram Subidar Bansilal ga loinana gypsy tongduna lagi makhoi anina Bansilal gi masanupi gi wari saduna asum thorokpana thong adu lanthorakpada Gafur na Bikram gi mamangde leblami Bansi gari adu khami madudagi Gafur Bikram gi manakta changsilagi aduga mahak Bikram sahapu unaba laglibani haina hairam Masidagi makhoi Gafur gi mayumda lagi mafam adu yoroklaba kanda Gafur na mahak gi masanupa Arslan khudong thiba nangle haibadagi makhoi ani Arslan gi manakta changlagi Subedar Bansi nadi sar makhoi asi thajaba yaba mi nate aisu lake haina hairam Masida Bikram na Gafur ju Kashmir macha amani mahak asi aikhoi gi leibak tagi ne atopa country amadagi natte haina mahak na hairami masida Bansilal na sar kanadabada unnecessary risks mayam ama lobiri basi karigino haina hanglagi Maduda Bikram na aikhoi na makhoi bu thajadrabadi makhoi na so aikhoi bu thajaroi haina hairam laga Gafur ga loina na makhoi ani changlagi madudagi khara changlak amamba mafam amadagi Gafur na masanupa Arslan kauthoragi aduga Bikram da mahaki macha asi phattaba miyoi kharaga sangga tawrure haibadi terrorist ki miyoi singa sangga tawrure mahak dubu mahak madudi yawba pamde sarna mating amukta tawbiyo haina yamna mathwai sokna hairami madudagi mapana haibadagi Arslan na wari sing adu Bikram da tamlami sar makhoi na aibu border da training thaga dawre masida Bikram na makhoi hairibasi kanano hain hanglami masida Arslan na Haidar nani haina hairam makhoi na ishoge maramda karida panghai da hajinduna aikhoi bu pangtha na honai adubu sar makhoi na tawriba asiti paisa khaktagini aibu mating amukta pangbiyu sar haina haijaram mapa masa sangduna Bikram da haijaba aduda Bikram na Gafur baya masidi aigi ithak thongbu officer mayam ka tana daba yaroi haina mahak na hairami maduda Gafur na nate sar aikhoi na kana amata su thajade aina thajabadi sar khaktani aikhoi bu amukta di mating pangbiyu haina hairaglam madudagi Bikram na phare adudi nahak matam khara makhoi gi marakta khangsinadaba saduna leiro aduga aina matam yoraba kanda phananaba silaklagi haina hairami maduda Gafur na karino sar na hairiba asibo aigi isa asibu aronba pau puba mi ohengadawribarane sar haina hanglaglam masida Bikram na nate Gafur bhaya aina phananaba soidana silakani numit khara khakki wani aibu thajaba thambiyu haiduna asumna makhoi yanarami mathangi sin asida amuk uliba asina
पाव अमा फंगबदगी मेजर मुखर्जी न लुसिंगदुना मखोइना टेरोरिस्ट सिंग न लेरंबा मफम अमा मखोइना ऑपरेशन सथरम मखोइना मफम अदुदा लेरिबा कासिंग अदुगी मियोसिंग अदु मपांदा तांथोक्तुना मखोइना रेट सथरमी मसिदगी मखोइना यामलबा नोंमैसिंग लोइनना खुसु खुलाई कया अमा मफम अदुदगी फागलम ऑपरेशन सथब अदु लोरबा मतुंग मेजर मुखर्जीना विक्रम द एडवाइस कया अमा पिरमी मसिदगी मखो यामलबा खुसु खुलाई सिंग अदु पुदुना विक्रम ग लोइनना डिंपल की वारी सा सादुना गाड़ी अदु थरोगलम मदुदगी गाड़ी सिंग अदु असुम थरोपदा लंबीदा हामेंग मयाम अमना गाड़ी सिंग अदु बुथासिंदुना लेरम मदुदगी लानमी अमना हामेंग सेलिबा आंगांग अदुदा हामेंग सिंग अदु तांथोखरो हाइदुना करीमना हाइरम मदुदा आंगांग अदुना यामना उसितना नखोई ओइना काश्मीर असि थादोक्तुना चटफिखरो हाइना खुमलगी मदुदगी इखंग खंगहौदना आरपीजी अमा पाइसिलक्तुना मखोगी खुलाई पुरिबा गाड़ी अदु पोखाइरम मसिदगी पाकिस्तानी टेरोरिस्ट सिंग अदुना एम्बुश तौरपदगी नोमई कापनरक्लमी आर्मी सिंग अदुसु गाड़ी अदुदगी कुमथादुना लुमदुना नोमई कापथनरमी मसिदा लानमी कया अमसु असोकपन नंगलम मदुदगी लानमी अमना गाड़ीदगी आरपीजी लौथोक्तुना कापके तौरिङै टेरोरिस्ट सिंगी नोमैना पांदुना लैमाइद ताखिरमी मदुदगी बांसीना कवर फायर तौरिङै विक्रमना आरपीजी अदु खुनगतुना टेरोरिस्ट सिंग अदु कापसिलम मसिदगी टेरोरिस्ट सिंग अदु चेनबा हौरक्लमी मदुदगी अमुक आर्मी मयाम अदुना अमुक टेरोरिस्ट सिंग अदुबु तानदुना कापथाबा हौरक्लमी बांसीसु विक्रम गलोइनना गाड़ी सिंग अदुदा लुमदुना चेलगी मतम अदुदा नाकलदगी नोंमै अमा कापसिलक्तुना बांसीगी मकोक्ता पालम विक्रमदी गाड़ी अदुगी मखादा पाक्थाहौबदगी महाक्ति सोखौद्रे मसिदगी बांसीबु विक्रमना गाड़ी मखादा सिंगचेली अदुबु बांसीगी असिबा हक्चांग अदु उबदा विक्रम खांगबा ngamlamde महाक्ना सेंथोरक्तुना टेरोरिस्ट सिंग अदु मथंग कापथरगी नुमिदांगी मतमनी आर्मी बेसदा असिबा हक्चांग सिंग अदु भारत की फेराना योमसिंदुना थमली मतम मसिदा विक्रम बांसीगी असिबा माइथोंग अदुदा येंगदुना महाक्की मचानुपीगी पासपोर्ट अदु पुथोक्तुना ममांगदा हौखिबा थौदोकसिंग अदु निंगसिंगदुना महाक कपलमी मदुदगी महाक खांगबा ngamlaktaduna मफम अदुदगी थोकलगी मदुदगी मेजर वाई के जोसिना मेजर मुखर्जीदा हाइदरना अतौला फाखिबगी रिवेंस लौरिबनी मसी अखोइना थिंगदबनी नत्रबदी काश्मीर लैरिबा प्रजा मयामसिंग असिना अखोइबु थाजखिरोय हाइना हाइरमी लेफ्टिनेंट संजीव विक्रमना कप्तुना लैरिबा मफम अदुदा चंगलगी विक्रमना बांसीना सिरिबा असि महाक्की महोतनी नोंमै मरु अदु आइगिदमक्ता पाइरखिबा मरुनी अदुबु बांसीना लौख्रे हाइना महाक्ना निंगमदना कप्पी मसिदा जिमीना महाक्पु थेमजिनबिरम मसिदगी विक्रमना ngasi haiba numit asidagi aigi company da yarba lanmi amata siba yaro yeknaba natana kana amatana muk aigi damakta siba pamde hana mahakna yamna sauna hairami madudagi nongalaga vikram arslan ge manakta laglami aduga haidar gi laifam adu arslan gi mafam nagi khangdoglami masidagi army base da muk makhoi watanarami major rajena major joshi da sar phangleba paw asi sumle haidar mafam amada di chat ka daure adubu mahakki sab saba exact location adudi mafam di अखोइना खंगबा ngamdri haina hairagi मेजर जोशीना मेजर मुखर्जी दा ओनसिंदुना सुबु नाहाक्ति करी खल्ली हाइन हंगलगी मसिदा मेजर मुखर्जी ना सार अखोइना मसिगी चांस असि लौहौगदोबनी पाव असि लालगना लाले सुमलबदि हाइदरबु नाथोकपगी तंजा अमुक कैदौबगी पीरुनी हाइना मागना हाइरम मेजर जोशीना विक्रम दा ओनसिंदुना नाहाकना पीरिबा टिप्स असि लालंबा थोकलबदि नाहाक मसिगी कन्सिक्वेंस दा साना खंगजब्रा हाइना हंगलमी मसिदा विक्रमना खंगजै सार आइगे शोल्डर दगी स्टार अमा लौथोकजगनी आइना पीरिबा पाव असि हेक लालंबदा हाइना महाकना हाइरगी मतम असिना मेजर मुखर्जीना नाहाकना पाव असि असुक यामना थाजरिबा असि कनादगिनो ममिंग करी कौई हाइन हंगलमी मदुदगी विक्रमना नाकपीगनी सार आई ताकथोकपा ngamjaroi para asi sarna takpikhibani kana amatana atopagi informer gi maramda haidoknadi haina mahakna hairagi madudagi mejar josina phari adudi nahak madu chatluro adubu nahak na tomta chatkadabani jimi puduna chatpa yade asigumba risk laiba thabakta afaba officer ani manghanba yade aduna nahakna apamba army nahakna khallaga puko adubu nahak nungandringai mafam asida amuk yorkadabani haina order toro numidangi matam oire vikram mahaki army sing aduga loinana haidarna lairiba mafam aduda makhoi attack taunabagi damakta sem sabaloram makhoi yum sing adugi manungda armed forces mayam ama lairi haina Major Joshi da makhoi na pau pirami Major Joshi na mafam aduda civilian mayam amasu lairibani aduna target adu masak khangdoklaga attack taw natraga na thoklako haina order torogi ningkhibada hongba laitro vikram mafam aduda mahaki lanmi sing aduga loinana mahakna mafam aduda lairiba khulai baiba terrorist sing adu kapthaba horoglam makhoi na ka kaya da sangduna maduda lairamba terrorist sing adu kapthatlami adubu makhoi na haidar adudi phangba ko buleramdi madudagi vikram ka amada amuk changlagi adubu mafam aduda nupi angang sing lerami mahakna thoke haiduna tawbuda nupi gi phijol sesinduna
makok khumjinduna phamliba Haidar gi khungup tungliba makhong adu mahakna uraklami masidagi Bikram changsillaktuna Haidar bu phudat pa hawraklami ngaihak leiraba matung Bikram na Haidar bu kaptuna hatke tawromi masida Haidar aduna nahakna Haidar ama hatlaga lal asina khoina ngamgadawba natte Haidar mayam ama leiri masigi makhadina khoi asibana nong chubagumna suraklagani haina haraklami madudagi Bikram na mahakpu nongmaina kaptuna hatlami masigi makha asna amuk army base tani Bikram suti gi damak mahak mayum satnaba pochai loisilli Major Jasina amadi mafam aduda leiriba ka aduda leiriba miyosing aduna mahakpu thagatlam Bikram mayum da hannaba gi damak mahaki mafimarol sing adu gari da hapsilam Major Jasi Lieutenant Jimmy amadi Subedar Raghu mahaki manakta sangsilagi Major Jasina hoi biki nayum yauraga Dimple do sieluro aduga mafam asida aikhoina nakhoi ani bu luhongbiragi haina phagi toragi matam asida Major Mukherjee sanglagi aduga Bikram da nahak na mathang lakpadadi ahak mafam asida leiram laroi posting setlani yamna thuna halagu mafam asida nahak yamna darkar oi haraga makhoi ani nungsidana konai madudagi Bikram mayumda hankirami Bikram na mayumda hankringe somdana yeknaba singna Kashmir bu lawsannabagi damakta sem saba loikirami Pakistan gi army general aduna Srinagar dagi le phawgi highway asi makhoina cover tawba ngamlabadi Kashmir asi makhoi gi oirabani aduna unsing adu hek sodokpaga India gi lanmising adu tumna hatlo haina order tawraklami somdana Bikram mayumdadi handraduna Chandigarh da Dimple gi manakta laklami Dimple ga makhoi ani laisang amada laklami Bikram na Dimple da wa mayam ama harami adubu Dimple na karisu khumlamde masidagi Bikram na karigino ngasi nangna asuk yamna mood off oribasibo haiduna Dimple gi makhut adu phaduna singi aduga nahak wa ngangdrabadi ahak laisang adu sangloi haina mahakna hairagi Dimple na onsilaktuna nahak numit humni khakta natra mafam asida leigadawriba ase sahi mari asida aikhoi ani 40 days phana leiminakraba ha chithi nipan iki adusu chithi amadagi hena halakte aduna nasindo tuminna layo aduga aigi itung ilago hairaga makhoi ani laisang adugi isingna makhongsing adu samthoktuna laisang adu sanglagi laisang manungda makhoi ani na round marira koiduna salami matam asida Bikramna Dimple gi suni adu paiduna round adu koirami madudagi amuk leptuna lai khurumlingai Bikramna congratulations Miss Batraji nahak ngasidi Lieutenant Bikram da luhonge haina hairagi madudagi Dimple na Bikram bu makhut paiduna singthoragi aduga langtak dana nang ngasaidagi aigi suni matol asi paidi ra haina hanglagi masda Bikramna paidi ni aduna aikhoi ani isi luhonga bani satlo na pada hairuro haina hairagi masidagi Dimple na harawna nahak asidi angau bani haraga laithoktuna satke tawi Bikramna Dimple bu amuk chingsilli aduga nahak pu ngasai 40 days phana leiminadi haikibdaini hojikti 40 years leiminargadaw bani haina hairagi aduga phajaraba isai ama saktuna makhoi anigi nungsiba asibu isai asida phongdokli masigi matung Bikram mayumda halagli aduga mapaga TV da pau tarami pau aduda Forjat regiment ki lanmi manga phakre aduga Kargils ki Kaksar Langpa region da Pakistani lanmi sing sanglakpadagi Lieutenant Saurabh Kalia mafam aduda thajin khre haina pau aduda haragi madu tabada Bikram gi mapana asibu Palampurdagi natrane Kalia ki masado natra haina Bikram da hanglagi Bikram na mani haina khumlam Bikram mahaki marup saniga galida momo saduna leiri masida sanina India Pakistan lan tawrani haiba pau amatai masibu asumbara haina Bikram da hanglam masida Bikramna summe handakti amata lemna tharare haina haragi ado nahakna loina hatlam laga nang amuk handi halaguko adusu only one page da halakadawbani haina sanina hairam masida Bikramna karisu khalunu flag to aihakna haigatlu doini natraga flag tuna aihak ase yom laga purakpasu yai ado ai handi halakhini haraga momo lawba satki Bikram amuk sanglaktuna ai hayeng chaladawni lambida Dimple unaraga straight ta adum sat khradawni haina hairakpada sanina nahak matam khara leiba yararoidra nathak thongbu officer singna kaurak aba haina hairagi maduda Bikramna natti aigi thamoi manungdagi kaurakpani haina khumlam mathangi numi ni Dimple bus station da Bikram bu ngaiduna leiri Dimple mathwai inung nungaitana lerambadu ubuda kari tawrabagi haina Bikramna sangsilaktuna hangi masida Dimple na kapna nahakna army force ta hek yaukibadagi nahak asi aingondagi lapthokhibagu khalli haina mahakna tapna haraglam masida Bikramna nate ai madugi thauna adu laite aikhoi ani nakhoi gi sekki satnabi matung inadi luhongabani adubu aikhoi gi Hindu tradition da su amuk luhongba pami haina harakpada Dimple na karam kandano haina hairagi madudagi Bikramna thang macha ama lawthogi aduga mahaki khupi adu khara lenthatuna i khara thokhanduna Dimple gi marai bakta nambiram
Madudagi makhoi ani nungsina ngahak konarami. Adudagi Bikramna bus tongduna satkhiba adu Dimpalna kap tuna yengduna lehawi. Masigi makha tarakpa sin asida amuk uliba asina Bikram Army Base manungda Sanjeev Kalonana TV da paw taduna lerami. Paw aduda Indiana Pakistan ka lan tawrani hana lauthorgi. Aduga mamangda Pakistan phakhiba Army manga adugi asiba haksang Indian Army da sinarak e. Postmortem ki matung inna yamna thina torture torokpagi mami tai haina paw aduda haraglam. Madu tabada Bikram mapalda thoklagi. Jimmy su mahaki matung inaraktuna kari tawrabagi haina hanglam. Masida Bikina siriba ase aingondagi hena angangni. Asigumba torture ase makhoina tawrise karigino. Aduga aikhoina sida karisu tawbangamdana leiriba asina karigino haragi. Army khudingmaki makhoigi dream di landa muktang yawba asini. Adubu Bikram di lan adu masina oire. Indian Army ki regiment amadi battalion sing adu Gumri base ta lerami. Bikram mamangda hana yeknaba kaya ama thengnakhre adubu handakki sidi kayam khudong thiningai oige habdu makhoina khanglamde. Adubu hena laibak thibdi 13 Jack Rift Reserve Force ni. Makhodi mathak thongbadagi order phangdrabadi kari mat tawba yaramde. Lanmi sing adu phagi tawnaduna wari saduna lai. Lieutenant Jimina Justice Har nahak jawdrabadi aikhoi lan asi karamna soknagani. Masida Bikramna amuk phagi tawsilagi. Aikhoi di nahak na sil oraga akhoi di nangi maningda lord ka dawribane haina phagi tawi. Masida Major Jasina ready da lairabani moina tawningba tawjaraksano haina hairagi. Asumna wari sanaringe khanghaudana mathaktagi bo mayam ama pairaktuna pokhairam. Army mayam adu underground base adu sinsinai. Ikhang khanghaudana tawrokpa etek aduda asok apan asi ana kaya ama yaurami. Thaudok adu luarba matung Major Jasi gari ki tayarda ngathaduna lairiba adu Lieutenant Ranjif na urami. Sar boom kapa loikre asok apan singse kallusi law hawgat lo haina mahakna hairami. Masida Major Jasina ayak hawgat pa ngamdra captain haina hairagi. Karigi ngamdaba yaroi haiduna Captain Ranjif na Major Jasibu singkhatpi. Adubu Major gi nangal adu thina sokpa adu khanglakpadagi mahakna Bikram kauragi. Bikram su aikhoigi sil adu kaidawragi haiduna sangsilagi. Asokpa adu ubada Dr. Rajesh amu kausilagi. Dr. Rajesh sangsilaktuna yengbada mahaki spine asi yamna thina sokle aduna ambulance ama kauro hana ambulance adu kaurami. Makhoina Major Jasibu konkhatpiduna ambulance tamna poragi. Adubu Major Jasi Biki ge maming kauramlaga adumak sor hon khidre. Dr. Rajesh sangsilaktuna mihun paiduna yengi adubu mahak kaptuna leithoragi. Major gi asiba haksang adu ten manungda pusilaktuna makhoi miyang poisinduna kaplami. Bikramna kapna lal haibasi yamna phati aikhoina nungsijaba mibusu goodbye phawbu phajana haiban nang haudi haiduna mahakna kaplami. Master Lieutenant Sanjeev kapna aikhoibu hojik yumda hanba ngamkhigadra haina hairagi. Masida Bikramna hojik yumgi wakhal thadoklo lan asi loidri haina thauna fana hairagi. Major YK Joshi Army sing adugi marakta sanglagi aduga 13 Jack Riff asi hojikti Reserve Force natre aduna aikhoi lan sanglagani haina hairaglam. Ahanbada nakhoigi code name sing piragani hairiba code sing asi aikhoina radio communication tawbada sizinagani. Major Ranjif Kapoor nahakina Maharana Pratap, Captain Rajesh nahakina Sarak, aigi code name na Sanakya, Captain Sanjeev Jamwal nahaki code name na Sangram, aduga Lieutenant Bikram Batra nahakina Sher Saha haina hairam. Madudagi Major Joshi na makha taragi. Aikhoigi thabakti .5140 amuk hana lawsinbani. Mafam asida lairiba Pakistani sing asi tanthokhidrabadi aikhoi asi ana yamna nangani. Major Jasrotia bom kapsilaktuna harkhibadu mafam asidagini. Mafam asi aikhoigi lamni makhoina lawsinkhibani. Major Bhaskar amadi Major Bohrabu aina thagali. Makhoigi matekna 13 Jekrivna Rokinov amadi aham area busu aikhoina lawsinba ngamle. Hawjikti mafam asida aikhoigi forward base oiragadawbani. Aikhoina singda lan kaya ama thengnaragi adubu masina khwadagi khodong thingai oiba lan ama oigadaruribani. Maramdi .5140 Laimaidagi 17,000 feet wangi haibadi mafam asida laiba oxygen gi sang yamna nemi. Nakhoina wangna kariba makhai sor honba warakani adubu nakhoigi thauna aihakna khangi. Thabak asi nakhoina pangthokpa soidana ngamgani. Tawbadabu masi irai laiba thabak amadi natte. Nakhoigi laijaba stamina khudong puthoktura mafam asi lawsinaba hotnau. Mafam asi aikhoina nungthilgi matamda lawsinba wagani. Maramdi yeknaba singna mathakta dominating position da lai aduna aikhoi numidangi matamda chatkadobani aduga hek nonganbaga attack tawgadabani. Jimmy nahakna pick asi eastern side tagi changlaklaga bunker sing adu thugaigadobani. Aduga Biki nahaki Delta company aduna south lomdagi laklaga bunker sing adu thugaigadobani. 70 degree 80 degree angambani nakhoina kagadoribasi adubu advantage amana yeknaba singna mafam asidagi lakani haibasi
मखोइना एक्सपेक्ट तौरो नखोइना माइकै अनिदगी काखिबदा येकनबगी अयेतप लेतनबा अयहाकना मखा असिदगी लेप लेतना आर्टिलरी कापकनी दुगा नखोइना 200 मीटर खक्ता ngairaba matamda aingonda signal ama pirago matam aduda aina artillery adu kapa lekpadoribani phare ado aikhoigi mai paki haibagi signal de karina oigni jimmy na o ya sar haina khumai Vicky nangidi Vikram ngaiha khalaga sar yedel mange mor haina hairagi madu tabda mayam adu nogi karigino nahakna dil mange mor haribadi haina Major Joshi na hanglagi masida Vikram na sar aihak .5140 da lepoi fatraba miyosing adu loinamak mafam adudagi maru phangna muthatpa pami haina hairagi Major Joshi na all the best haraga wish bibiram madudagi makhoida piriba mission sing adu makhoi changba horaklami Captain Sanjeev na mamanglomdagi mission adu sanglami aduga Lieutenant Vikram na kharomdagi sanglami Vikram na makhoigi location adu yoba matamda Sanjeev ta telephone line phawrami khoigi code name sing adu sizin aduna Sanjeev ta Sangram sar Sher Sahani tawragise kada yorabagi haina hanglami masida Sanjeev na Sher Saha ID 300 km wadli enemy position yaugadauba haina hairagi maduda makhodi sagol tongduna lakpara haina Vikram na phagi torom Sanjeev na nahakti kada yaurabagi haina hairagi Vicky na ID 200 meter wadli haina khumai masida Sanjeev na adudi nahakti rocket tongduna lakpara haina amuk phagi torom madudagi makhoina ngangna riba mayam adu asomda Pakistani land missing aduna frequency phaduna Sher Saha haribasi kanano haina hanglagi madudagi Vikram na phone adu paikhatuna Sher Saha haribadu aihakni nakhol adu aihaki ming tabada nigliba karigino haina hanglami naming Sher Saha kauraga hekta kai oigadaba natte khanglabra lamhui mathakta karakanu karaklabadi amuk khana hanba phanglaroidabani haina Pakistani landmi aduna dhamka tawragi masida Sher Saha na nakhoigi grave sing adu nasana tawjaramo aikhoi phi phuduna nakhoibu poloiba karaki haina hairami madudagi Pakistani landmi adu sauna tholaktuna illumination fire kaptuna mai ngalhanduna mi karakpara haiduna yeng mai kapakpa aduda Vikram gi landmi sing adu masi lengdana pakthaduna leram mai adu mutkhaba matung makhoi amu kakhalaklam madudagi numidang adu haukhiduna numit tapna tholakle army sing adu Pakistan landmi sing adugi bunker adu tamna asum jangsilaklam madudagi makhoina haina singna bunker sing adu bom langchinduna amadi RPG sing kapsanduna mafam aduda leiriba Pakistani landmi sing khudingmak makhoina tumna halami aduga mafam adu makhoina recapture torom matang asigi lani phajaba asisu mayamna film asi yenglaba matamda soidra khangbigani lan pham adu makhoina mai paklaba matung Bharat ki phiral adu mafam aduda yungduna pahilam masidagi Jimmy amadi Vikram na lan adu makhoina mai pakle haina YK Joshi da khanghalam madudagi Major Joshi mafam aduda laktuna mayam aduga photo session ama lorami aduga Vikram Batrabu 13 J na star amaga hapchinduna Lieutenant dagi mahak captain gi pham karami amadi Mahabir Chakra gi damak mahak ki maming chu yaukhiram madudagi news reporter sing laktuna Vikram bu wahang pawhung tawba adu TV da thadoklam mayumda lairaba miyo sing amadi TV adu yenglaba miyo sing khudingmakna Vikram ubada harawram somda su Dimple gi mapa su paw adu yengduna lairami Dimple su madu ubada yamna harawjarami Pakistan gi asiba landmi sing adu Pakistan na law haibi yadabadagi makhoi gi sanabi matung inna makhoi gi flag na yom sinduna makhoi gi aroiba mathau mangam pakthoklam Captain Sanjeev Captain Vikram Major Joshi ga sa thakminari Major Joshi na .4I75 asi aikhoina lausinba ngamlabadi lan asi lurabagum aikhoina ngamlabani haina hairagi sida Vikram na sar aikhoi karamba matamda sattoino haina hanglagi Major Joshi na natte nakhoi gi company na satkadaba natte aikhoi gi battalion asigi atopa company ama lairi nakhoi di potharo warani haina hairam maduda Vikram na sar aikhoi rest tawduna leiba pamde sar .4I75 ta satuna lan asi loisinba pami sar haina hairam maduda Major Joshi na ayaba pirami amadi mahake company sing adu ready tawno haina hairaglam Captain Vikram harawna thoglaki aduga army amagi satellite phone ama waiduna Dimple gi mayumda mahak call tawrai call adu Dimple gi mapana paikhalagi Vikram na Dimple ga wari amukta sanajagi yagadra haina hanglagi mapana kanano call tawragi si haina hanglagi Vikram na sir Captain Vikram Batra ni haina khummi madudagi mapana Dimple kauduna phone adu pirami Dimple Vikram gi khonjil adu tabda mahak harawi mapa thokiba ngaiduna mahak khumlagi Vikram na TV yengdra haina hairagi Dimple na yengi mi loina mag yengi ai haksu yengi nangdi asengba hero ole Vikram haina hairagi masida Vikram na adu khatanati haujikti captain oirabani ai hak ase aduga Mahabir Chakra gi list asu ikhatkrabani haina hairagi adudi na hak khabar da yaroklani ko haina Dimple na haraun haijai makhata na hak karam kanda tholkadoribno haina hanglagi Vikram na
ꯑꯩꯒꯤ ꯂꯥꯁ ꯃꯤꯁꯟ ꯑꯁꯤ ꯂꯣꯏꯔꯒ ꯍꯜꯂꯛꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯔꯦꯗꯤꯗ ꯊꯝꯃꯣ ꯍꯥꯏꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤꯔꯝ ꯂꯥꯜ ꯆꯪꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯅꯤ ꯀꯦꯞꯇꯦꯟ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯗꯦꯜꯇꯥ ꯀꯝꯄꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯀꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯅꯈꯣꯏꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯂꯕꯅꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯃꯥꯡꯈꯤꯕ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯇꯥ ꯀꯝꯄꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯔꯕ ꯇꯤꯝ ꯑꯃꯅꯤ ꯃꯔꯝꯗꯤ .4875ꯗꯒꯤ ꯌꯦꯛꯅꯕꯁꯤꯡ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯕꯨ ꯍꯦꯛ ꯂꯧꯁꯤꯟꯕꯗ ꯀꯥꯔꯒꯤꯜ ꯋꯥꯔ ꯑꯁꯤ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯁꯤꯕ ꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯕꯨ ꯍꯤꯡꯂꯕꯁꯨ ꯁꯤꯕꯨ ꯁꯤꯔꯕꯁꯨ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯇꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯒ ꯗꯨꯔꯒꯥ ꯃꯥꯇꯥ ꯀꯤ ꯖꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯎꯏ ꯃꯁꯤꯗꯒꯤ .4875 ꯑꯗꯨꯗ ꯗꯦꯜꯇꯥ ꯀꯝꯄꯅꯤꯒꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯂꯥꯟꯐꯝ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃꯅ ꯕꯇ꯭ꯔꯥ ꯁꯥꯍꯥꯕ ꯅꯍꯥꯛ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯂꯛ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯕꯇ꯭ꯔꯥ ꯅꯣꯛꯅ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯕꯨꯁꯇꯔ ꯁꯣꯠ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯀꯗꯥꯏꯅꯣ ꯑꯦꯅꯤꯃꯤ ꯄꯣꯖꯤꯁꯟꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯦꯞ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯕꯤꯀ꯭ꯔꯝꯗ ꯇꯥꯛꯏ ꯃꯐꯝ ꯑꯁꯤꯗ ꯕꯪꯀꯔ ꯑꯅꯤ ꯂꯩ ꯑꯜꯐꯥ ꯕꯪꯀꯔ ꯑꯃꯗꯤ ꯕ꯭ꯔꯥꯚꯣ ꯕꯪꯀꯔ ꯑꯜꯐꯥ ꯕꯪꯀꯔꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯥꯀꯤꯁꯇꯥनी ꯂꯥꯟꯃꯤ 3-5 ꯐꯥꯎꯕ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯕꯔꯁ ꯐꯥꯌꯔ ꯇꯧꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯥꯏꯀꯩ ꯑꯍꯨꯝꯃꯛꯇꯒꯤ ꯑꯦꯇꯦꯛ ꯇꯧꯒꯗꯧꯕꯅꯤ ꯌꯥꯁꯄꯥꯜ ꯑꯃꯗꯤ ꯃꯦꯍꯥꯜ ꯅꯈꯣꯏꯅ ꯁꯥꯎꯠꯇꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯀ꯭ꯔꯤꯁꯅꯒ ꯂꯣꯏꯅꯅ ꯅꯣꯔꯠꯇꯒꯤ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯔꯘꯨ ꯁꯥꯛꯄ ꯑꯩꯍꯥꯛꯀꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗꯒꯤ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯆꯪꯂꯛꯏ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯡꯃꯛꯇꯗ आर्मी अमा नोंमैना पांदुना ताबा दु उबदा विक्रम की थौना हेन हापकलगी मदुदगी महाकना ओनसिनदुना नोंमै कापी अदुगा पांगदबा अमगुम करिगी लोटलिबनो फोंगना थोरको हाइदुना येकनबसिंग अदुला लावरम पाकिस्तानी लानमिसिंग अदुना करीमना खुमगी माधुरी दीक्षित अखोइदा पिरको खुदक्ता लाल हंदोकी अल्लाह कसम हाइदुना लावरगी माधुरी दीक्षित अतोपा लानफमदा यामना ब्यूजी ओरी हौजिकिदी मसी ओइना लौरो हाइदुना विक्रम ओनथोक्तुना नोंमै अदु कापसिलगी मदुदगी बंकर द लेरंबा लानमी खरा पांदुना ताखी मदुदगी विक्रमना ग्रेनेड हाइना लाउदुना मयाम अदु मखुत्तगी ग्रेनेड अममम विक्रमगी कमान मतुंग इना बंकर सिंग अदुदा लंगसिलम मदुगी चांस अदु लौदुना मखोइना ओपन फायर तौसिलम विक्रम लुमदुना लागलगा यामना हाइना सिंगना ngasai माधुरी दीक्षित पनखिबा पा अदुदा से मसी माधुरी दीक्षित की नुंगसी खुदोलनी हाइदुना मकोक्ता नोंमैना कापतुना हाटलम मसिदगी पाकिस्तानी लानमी अमना ग्रेनेड अमा लंगसिलगी मदु उबदा सुबेदार रघुना सार ग्रेनेड हाइदुना मखोय सोंगथोगलगी अदुबु लाइबक थीबदि नबीन सोंगथोकपा नंगहौदबदगी ग्रेनेड अदुना पांदुना महाकी मखोंग अदु सोकलम सुबेदार रघु नबीन बुकन बसंगे तौई अदुबु विक्रमना रघु साहब नाहकती पिकलिबा अंगांग लैरी आई ओइना सटके कोवर फायर तौरकु हारमलगा विक्रम नबीन बुकन बसंगखिरम विक्रमना नबीन बु पुरक्तुना महाकु बेसता पुथखरो हाइन हारमी मतम अदुदा नबीनना सार एहाकु बेसता पुथबिगनो एहाक लान असि यावबा ngamkhigani सार हाइना विक्रमदा हाइरउलम मसिदा विक्रमना नवीन नाहक इसु तौबा ngamba मखैदि तौरे आइदि नाहक असे इंजीनियर नि हाइना खल्लुनि अदुबु नाहकति असेंबा लानमि ओइलमने करिसु खल्लुरगनो हौजिकति हारगा महाकु बेसता पुथखिरम मदुदगी मखोइना अमुक मथक्ता लैरिबा बंकर अदु तमना अमुक कारगी मखोइना आरपीजी सिजिन अदुना मफम अदुदा लैरिबा बंकर अमा थुगाइरमि मदुदगी मखोइना अमुक कारकपदा खंगहौदना अतोपा बंकर अमदगी पाकिस्तानी लानमिसिंगना एटेक तौसिलकपदगी लानमि कया सोकलमि अदुगा कया अमना सिदुना तारम विक्रम महाकी ममांगमक्तदा लानमि कया अमा नोंमैना पांदुना ताबदु उबदा महाकी यामना साउनिंगलम महाकना बंकर अमा खक्ता ngairabani अखोइना कैप्चर तौगदौबा मसी तौरबदि अखोइना .4875 अखोइना ओइरबनि हाइना महाकना थौना हापलमि विक्रमना लानमि अमा कौदुना आरपीजी कापनबा हाइरमि मी अदुना सार क्लियर शॉट फंगबा ngамoi हाइना हाइरगि मदुदा विक्रमना फ्रंटल अटैक नत्रबदि अखोइ चंगबा ngamlaroi हाइना हाइरगि मदुदा रघुना सार अदुमाइना तौरबदि अखोइ अमत्ता हिंगलरoi हाइना हाइरगि विक्रम थौना हनबा लैते हेना थौना फगलगि मखुत्ता ग्रेनेड अमा पाइदुना ममांगदे चेनसिलगि अदुगा बंकर अदुदा ग्रेनेड अदु लंगसिलमि मदुदगी ग्रेनेड अदु पोखाइबदा बंकर अदुदगी मियोइसिंग अदु चेनखिरमि आर्मी सिंग अदुना चेनखिरबा पाकिस्तानी लानमिसिंग अदुबु कापथरमि मदुदगी मखोइना लाल अदु लोइरे हाइना खल्लिङै मथक्तगी पाकिस्तानी लानमिसिंगना अमुक नोंमै कापसिलक्लमि मतम असिदा कमांडिंग ऑफिसर मेजर जोशी कॉल तौरक्तुना विक्रमगो वारी सानै स्टेटस रिपोर्ट तौरको हाइना मेजर जोशीना हाइरगि विक्रमना एनिमी बंकर मरी कैप्चर तौरे सार अदुबु कैमोफ्लेज बंकर अमा मथक्ता सादुना लेरमले हाइन हारगि
Major Josina lambi da reinforcement laire yaurak ani yeknabasing aduna khulai hena pairabadi nakhoida khudong thiba tagani haina haragi masida Bikramna 15 minutes da report tawjaraki over sar haraga tham madudagi Bikramna army sing aduda magi position sing aduda layu haina order toromi RPG paiba lanmi aduda RL dead nahakna aigi right side ta position layu aduga clear shot hek phangbaga nahakna bunker asi thugayu aduga Yaspal nahakna तादुना लेरिबा RPC asi khungatlu aduga aigi left side ta leiduna enemy bunker asi thugaina bhotna haina hairagi madudagi makhoi attack tawba hawragi asom dasu bunker dagi leppa leitana nomai kapsilaklam Yaspal RPG adu paiduna bunker adu thugai gi haiduna kapna bu hotna ringai khanghaudana lumduna leiramliba sniper shooter amana Yaspal da kaplakpadagi Yaspal gi aroiba yahip tan khirami Yaspal kannana bagi damakta Bikram sangge tawi adubu subedar raghuna thingi sar Yaspal amuk hana hinglaroi Sangbi kinu sar haina thingi adubu ningkhibada huangdraba Bikramni Yaspal ge manakta sangsilaktuna Yaspal bu singduna puragi matam adude sniper shooter aduna kaplakpada Bikram ge yet thangba thabakta palami adubu Bikram thauna hanba leiti oiningbu oijasanu aikhogi phiral mafam asida soidana haigatkani haiduna Bikramna open fire tawragi Bikram yeknabagi nongmai maru masing khangdana sari Bikram ge matau adu ubada Bikram ge lanmi sing adu khangba ngamlamde amadi makhoi sini nani haiba khangkhidri Somdana Bikram sniper shooter adugi nongmai guli na makhongda panbada mahak satpa ngamdaduna laimaida kuntaduna amuk mahak nongmai kapadi leplamdi madudagi sniper aduna amuk mathabakta thabdadi mahak laimaida haithaduna tarami matam asida RL de na RPG adu bunker aduda kapagi mahutta sniper aduda kapsinduna pokhai halami Bikram laimaida tabadu ubda mahaki lanmi sing adu khangba ngamlamdi Durga Mata ki je haiduna mayam adu sengkhalaktuna bunker aduda Nomai kapsilami aduga bunker adubu thugaiduna Bharat ki phiral adu mafam aduda makhoina paihallami madu ubada Bikram Durga Mata ki je haiduna amuktang lauramlaga mafam aduda mahaki thawai pontha oikhirami phil masigi matang asi pukning yamna nungsiba pokpa matang amakhakni wari liriba isa phawbada mittagi pi takiba chinthakiba khanghaudi aduna mayam su film asi yenglakanda soidana makai phawbigani masigi makha tarakpa sin asida uliba asna Bikram gi thawai yawdraba haksang polang adu Bharat ki phiral na yomsillaba mahaki ku adu gari amagi mathakta haptuna lambi da purakli Praja mayam aduna gari adubu maningda inaduna long live Vijay Batra haiduna lauri mama mapa mase mamanabasing mayam aduna mahakpu ningsing duna kapli Major YK Josina lusingduna mathangda Subedar Raghu aduga Captain Jimmy amadi mahaki maruf sanina Bikram gi ku adubu poloi phum tamna puragi sani ku adu thangna haukiba wari sing adu ningsingduna kappi aduga mapi adu mahaki makhutna taithoklam poloi pham adu yauraba matung lanmi ki chatnabi matung ina army sing aduna flag adu thupsinduna kep adu mathakta haplaga salam kotuna flag adu bu mahaki mama mapa da sinaram Bikram gi mama mapa adu haukiba punsi gi thodok sing adu ningsingduna kappi kanana su nungai gani masana makhoi gi mang thana satkrabada madudagi army ki chatnabi matung ina blank fire toram matam asida Captain Jimmy haukiba kaya adubu ningsinglagi aduga mahaki mapi adu mahak thingba ngamdana sintharaklam karamna su mapi sintharoi Captain Bikram mahaki hek pokminaba masin manawgum loina khibani blank fire adu tawba loraba matung bishalna mayambagi hakchang polang adubu mai suduna poloiram matam asida Dimple gari dagi kumtharaktuna Bikram ge poloi phamadu tamna kapna selaki Bikram ge poloi phamadu ubada Dimple amadi mona sitha kapli makhoi ani luhongbada inkiba phi adu masin adu menduna Dimple na kapli phi adu ururaga amuk hena haukiba punsi sing adubu mahakna ningsingduna hena maisak adubu uba ngamdana kaplaklam masigi matung wari asi liba loraba matung bishalna makha taraki punsi haibasi sahina lepkadaba natte nahakna tawramba thabak sing aduna lepkadaba Bikram ge sahi kunga manga adu ahakna hangatuna yenglobada ahakna khangle madudi lanmi haibasitagi khwaidagi sawba athoiba honor amatta leitre lanmi ki uniform setpa asidagi hena sawthoksaningai karisu leite aduga religion amatana lebak adudagi henba natte haina haraga film asi matang aswaidu loisil film asigi post credit scene asida uliba asina asengba Bikram Batra gi recording ama mayamna taba phangbigani recording asina mayamna film asi yenglaba matungda khangbiro mahakna laikhidraba matung mahakpu ikai khumnaba utuna Bharat Sarkarna Bharat ki khwaidagi sawraba gallantry award Paramveer Chakra mahaki imung manungda sinakhi
Wari asi matang aswai de loisinjirage wari asi liba matamda soiki lankhiba yaurubsu ngakpiyu haiduna mayamgi mafamda amukka hanna nolokna ningsingjari amadi makha taba video singidamakta like amadi share subscribe toba kaubiginu hana mayamgi mafamda masi masu nolokna ningsingjari